सिंदूर तय कोई मई मम्बई टाइप तौर ब्राइटनेस वाटो हाय गाइस मेरागी पूर्णिमा की अफ पाउजल पिजरी अफब ꯉꯥꯛꯇ मैम कहीं लक्ष्मी पूजा लोरकपद ꯉꯥꯏꯔꯤꯕꯀꯣ मैम सुम मैम लाइफꯉꯥꯏꯍꯥꯛ लाकेना लाइने हाय rain go away जाथोय बलाय बुंगो हाय मैम लक्ष्मी पूजा की याइफा पाउजल पिजरी अफब ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯤ मेरागी पूर्णिमा नुमित याइफब नुमित मैम पुनमक याइफमिनरसे अफब ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯦ ꯑꯩꯁꯨ थेंनरे हेक चंबगा हाइजिदि चे चाक चारबो चाक चाद्रि चाक थोंद्रि ऐ लाइगी हेलो सिस्टर हाय लाइगी पूजा हेक लोइबगा लाइफ थारैने यादबो कुइरे यूट्यूब मैम याइफब ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯤ पूर्णिमा नुमित कीने यामना फबा मैतै अखोइगी यामना चाहोंगबा ngaहोंगबा अफबा मेरा हाउचोंगबा मेरा थौमैगा थानबा नुमितु ngasi ओइ मेरा थौमैगा थानबदु ngasi ओइदि नत्रा ꯑꯩꯒꯤ ꯉꯝꯖꯕ ꯏꯁꯣꯔꯒꯤ ꯄꯨꯖꯥ ꯇꯧꯖꯔꯨꯔꯦ ꯑꯗꯨꯒ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯑꯩꯅ ꯂꯥꯏꯐ ꯊꯥꯖꯔꯛꯏꯁꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯂꯥꯏꯐ ꯊꯥꯖꯤꯔꯥ ꯆꯥꯛ ꯊꯣꯡꯉꯁꯤꯔꯥ ꯅꯪꯁꯦ ꯂꯣꯏ ꯐꯖꯔꯦ ꯑꯗꯣ ꯃꯤꯠꯇꯣ ꯁꯔꯖꯔꯤ ꯇꯧꯊꯣꯛꯑꯣ ꯍꯦꯟꯅ ꯐꯖꯅꯕ ꯌꯥꯝ ꯀꯤꯌꯦꯕ ꯑꯗꯒꯤ ꯁꯤ ꯄꯤꯁꯨꯝꯒ ꯁꯦꯝꯃꯣ ꯍꯥꯏꯌꯦꯕꯀꯣ ꯃꯤꯅ ꯄꯤꯁꯨꯝ ꯑꯩ ꯄꯤꯁꯨꯝ ꯌꯥꯎꯗꯕꯅꯦꯕ ꯑꯗꯣ ꯄꯤꯁꯨꯝ ꯁꯦꯝꯃꯣ ꯍꯥꯏ ꯌꯥꯝ ꯀꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏ ꯁꯦꯝꯗ꯭ꯔꯤꯅꯦꯕ ꯑꯩ ꯌꯥꯝ ꯀꯤꯌꯦꯕ ꯄꯥ ꯊꯥꯕꯐꯥꯎ ꯌꯥꯝ ꯀꯤꯅ ꯊꯥꯈ꯭ꯔꯦꯅꯦ ꯆꯥꯛ ꯊꯣꯡꯂꯛꯑꯣ ꯍꯥꯏꯁꯦ ꯆꯥꯛ ꯊꯣꯡꯉꯒꯦ ꯇꯧꯕꯅꯦ ꯕꯦꯕꯤ ꯇꯨ ꯃꯁꯝ ꯌꯦꯡꯉꯨ ꯑꯁ ꯁꯤꯟꯗꯨꯔꯒꯥꯁꯤ ꯌꯥꯗꯗꯅꯅꯦ ꯀꯌꯥ ꯋꯥꯅ ꯅꯝꯃꯤ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯒꯥꯏꯁ ꯄꯤꯁꯨꯝꯗꯤ ꯁꯦꯝꯃꯨ ꯍꯥꯏ ꯄꯤꯁꯨꯝꯗꯤ ꯁꯦꯝꯃꯨ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯅꯦꯕ ꯄꯤꯁꯨꯝꯁꯦ ꯁꯦꯝꯃꯣꯅ ꯍꯥꯏꯌꯦꯕꯀꯣ ꯃꯤꯅ ꯄꯤꯁꯨꯝ ꯑꯃ ꯃꯥꯏꯀ꯭ꯔꯣ ꯕ꯭ꯂꯦꯗꯤꯡ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯍꯥꯏ ꯈꯪꯗꯦꯕꯀꯣ ꯑꯗꯨ ꯇꯧ ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣ ꯌꯦꯛꯇꯣꯏꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯌꯥꯝ ꯀꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯤꯠ ꯂꯦꯟꯕꯒꯗꯣ ꯏꯃꯥ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩ ꯉꯝꯖꯔꯣꯏ ꯑꯩ ꯌꯥꯝ ꯀꯤꯌꯦꯕ ꯑꯗꯨꯅꯤ ꯂꯥꯛꯑꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ जीवन उसका पानी है मिट्टी सेमो ꯀꯩꯝ ꯅꯥꯗꯕꯅꯦ ꯍꯤꯗꯥꯛ ꯀꯥꯞꯄꯅꯦ ꯑꯗꯨ ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕ ꯌꯥꯝ ꯊꯤꯅ ꯄꯣꯝꯕꯗꯨ ꯎꯕꯗꯅꯦ ꯀꯤꯖꯩꯌꯦꯕ ꯌꯥꯝꯅ ꯑꯩꯗꯣ ꯎꯠꯂꯛꯀꯦꯕꯀꯣ ꯄꯨꯖꯥ ꯇꯧꯔꯝꯕꯅꯦꯕ ꯁꯤꯗꯅ ꯆꯥꯛꯈꯨꯝꯒꯤ ꯁꯤꯗꯅ ꯏꯃꯣꯏꯅꯨꯒꯤ ꯄꯨꯖꯥ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒ ꯏꯃꯥꯒꯒꯤ ꯑꯩ ꯉꯝꯖꯕꯅꯦ ꯁꯤꯗꯅ ꯂꯛꯁꯃꯤꯒꯤ ꯄꯨꯖꯥ ꯀꯠꯂꯝꯕꯒꯤ ꯁꯤꯅ ꯂꯛꯁꯃꯤꯒꯤ ꯄꯥꯎ ꯂꯛꯁꯃꯤ ꯏꯃꯥꯒꯤ ꯈꯣꯡꯐꯝ ꯌꯦꯛꯄꯗꯣ 7 days ꯈꯛꯅꯤ ꯄꯣꯝꯗꯣꯏꯁꯦ ꯍꯥꯏ ꯁꯤꯗꯅ ꯊꯣꯡꯉꯥꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯔꯝꯖꯔꯦ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯔꯝꯕꯩꯅꯦ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨ ꯀꯠꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯤꯗ ꯃꯈꯥꯗ ꯂꯥꯠꯄ ꯐꯣꯇꯣꯈꯩꯒꯤꯗꯨꯅꯦ ꯁꯤꯅ ꯂꯛꯁꯃꯤ ꯏꯃꯥꯒꯤ ꯐꯝꯄꯥꯛꯇ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯁꯣꯟꯗ ꯂꯥꯠꯄꯁꯤꯅ ꯁꯤꯅꯦ ꯉꯝꯖꯕ ꯏꯁꯣꯔꯒꯤ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯔꯥꯡ ꯇꯧꯅꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯄꯨꯖꯥꯁꯦ ꯂꯛꯁꯃꯤ ꯄꯨꯖꯥꯁꯦ ꯑꯗꯣ ꯉꯁꯤꯁꯨ ꯇꯧꯅꯩ ꯉꯔꯥꯡꯁꯨ ꯇꯧꯅꯩ ꯄꯨꯔꯅꯤꯃꯥꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯃꯥꯒꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯅ ꯊꯥꯔꯛꯑꯒꯦ ꯂꯥꯏꯐꯁꯦ ꯁ꯭ꯇꯦꯟꯁꯦ ꯈꯤꯇꯪ ꯅꯦꯝꯊꯍꯟꯒꯦ
Comment tꯧꯕꯤꯔꯛꯑꯣ ꯃꯌꯥꯝ. Kay insang thongdoino che hay ngasidi merames oidoinebako ado merames se karibu thongdoino khangdrin thorise hawai thongjenlage khalina hawai ne bi thamidana ko tamo paneer oi tawjira ngasai jo hawai thongbani na taw paneer oi tawji ko paneer oi thongage ma'am ngasai ju hawai tawe ko hawai thonge ba aduna paneer oi na thongage kari thada lagoge mera thada laksira Tamoy bani gi sa sing ne se chak se am sa de ba si je kaino da ha pateng ko to ne ba LIGT da ha pateng ko to ne si ji ma chak cha ba hairang thoi ba an thang in khol lai hao le do Anaubi shuman sala eko che isai na marol ama aina line minute na ne sut tawbani da sanjibugi noma panba nini panba hiangai ipam lamdam no shiba yung hanbi upamuba hairang thoiba panthang khol lai hao lai re do prima shapido mujaraki pamunangi chak chana bo ma'am ngasi de mera hau chung bagi ne thabal chung nge hai ba yeng ba sa se na hainaram bane ba ko tamo ga ai ga je ado akhoi inaw pa na phone tore ise gari thaujan bam bo le hauda bane gari horen angang o kai o yang wani chatluranu da na hairi eba ade chatre bani lighter kai deno tamo angang no pai thaba me do lay ahan ba ai chi loi thoke tawgon Hi guys Anaubi makut khang hange
이님 포켓 쿠비 치카이 한개 빵가 탕진가 이론 바다 헛배나 짜루 농시바 가리곰바 마땅다 पनीर थोंगे कमेंट तौरो मैम कमेंट तौरक्ꯇ꯭ꯔꯗꯤ ꯕꯤꯠ ꯂꯩꯇꯦꯕ ꯂꯥꯏꯚ ꯊꯥꯕꯁꯦ ꯐꯦꯁꯕꯨꯛꯇ ꯊꯥꯁꯤꯔꯥ ꯈꯪꯗꯦꯅꯦ ꯂꯥꯏꯚꯁꯦ फेसबुक लाइव थारके मैम फेसबुक लापियो फेसबुक थार